ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯗ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯙꯧ ꯂꯥꯏ ꯀꯧꯈꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯣꯏꯕ, ꯑꯩꯗꯤ ꯍꯣꯔꯦꯟ ꯏꯕꯨꯙꯧ ꯏꯀꯧꯈꯠꯄꯒꯤ ꯂꯥꯏ ꯄꯨꯕ ꯌꯥꯎꯒꯗꯣꯔꯤ, ꯅꯪꯁꯨ ꯌꯥꯎꯁꯤꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ, ꯗꯥ ꯁꯨꯅꯤꯟ, ꯑꯩ ꯌꯥꯎꯗꯤ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯤ, ꯑꯗꯣ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯪꯉꯛꯈꯤꯒꯦ ꯈꯨꯝꯃꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯊꯣꯏꯕ, ꯂꯥꯏ ꯄꯨꯕꯁꯦ ꯆꯍꯤ ꯑꯃꯒꯤ ꯗꯥꯎ ꯊꯨꯝ ꯌꯥꯗꯕ ꯂꯩꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤ, ꯗꯥꯎꯁꯨ ꯌꯥꯝꯅ ꯌꯥꯏ ꯍꯥꯏꯕꯅꯤ, ꯍꯣꯔꯦꯟ ꯑꯩ ꯅꯈꯣꯏ ꯏꯃꯥꯗ ꯍꯥꯏꯅꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯅꯦ, ꯍꯣꯔꯦꯟꯗꯤ ꯊꯣꯏꯕꯁꯦ ꯑꯩꯒ ꯂꯥꯏ ꯄꯨꯕ ꯌꯥꯎꯃꯤꯟꯅꯔꯨꯒꯦ, ꯌꯥꯗꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯑꯃꯨꯛ, ꯅꯈꯣꯏꯕꯨ ꯍꯣꯔꯦꯟ ꯏꯕꯨꯙꯧꯁꯤꯕꯨ ꯄꯨꯕ ꯉꯝꯒꯗ꯭ꯔꯅꯦ? ꯐꯔꯦ ꯐꯔꯦ, ꯆꯠꯃꯤꯟꯅꯔꯨꯔꯣ, ꯁꯨꯅꯤꯟ, ꯅꯪꯅ ꯈꯔ ꯁꯦꯟꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯑꯩꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯏꯕꯨꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯁꯣꯔꯒꯤ ꯊꯧꯕꯟ ꯇꯧꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯒ ꯑꯩꯒ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯨꯅꯤꯟ, ꯊꯣꯏꯕꯒ ꯅꯪꯒ ꯂꯥꯏꯒꯤ ꯇꯥꯡ ꯄꯨꯔꯣ, ꯃꯤꯁꯨ ꯋꯥꯠꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯄꯨꯒꯦ ꯈꯨꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯁꯣꯔ ꯏꯀꯧꯈꯠꯄ ꯂꯣꯏꯔꯒ ꯃꯥꯏꯕꯤꯅ ꯂꯥꯏꯕꯥꯎ ꯐꯥꯎꯔꯛꯄꯗ ꯑꯁꯨꯝꯅ ꯆꯦꯜꯂꯛꯈꯤ, ꯏꯕꯨꯙꯧ ꯑꯩꯒꯤ ꯊꯧꯒꯟ ꯐꯪꯕꯗ ꯌꯥꯎꯔꯤꯕ ꯇꯥꯡ ꯄꯨꯔꯤꯕ ꯄꯥꯔꯤ ꯑꯃꯗꯤ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤ꯫ ꯏꯕꯨꯙꯧ ꯑꯩꯒꯤ ꯅꯥꯛꯇ ꯊꯧꯅꯤ ꯊꯧꯒꯟꯖꯧ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯩꯒꯤ ꯃꯔꯝꯗ ꯑꯐꯠꯇꯕ ꯈꯔ ꯂꯥꯏꯕꯥꯎ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡꯒ ꯈꯔ ꯑꯣꯏꯔꯤ, ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯖꯔꯝꯗꯦ꯫ ꯇꯧꯕꯗꯕꯨ ꯂꯥꯏꯕꯨꯡꯗ ꯂꯥꯏꯒꯤ ꯊꯧꯒꯟ ꯇꯧꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯁꯨꯅꯤꯟ, ꯅꯈꯣꯏ ꯕꯕꯥꯆꯧꯗꯣ ꯍꯣꯔꯦꯟ ꯂꯥꯏꯕꯨꯡꯗ ꯊꯣꯔꯛꯑꯣ ꯍꯥꯏꯌꯨ, ꯅꯪꯁꯨ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ, ꯂꯥꯏꯒꯤ ꯊꯧꯒꯜ ꯂꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯊꯣꯏꯕꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ, ꯉꯁꯥꯏ ꯑꯩꯅ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯨꯕꯗ ꯃꯥꯏꯕꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯐꯠꯇꯕ ꯈꯔ ꯂꯥꯏꯕꯥꯎ ꯑꯣꯏꯅ ꯆꯦꯜꯂꯤ, ꯑꯗꯨ ꯑꯩꯗꯤ ꯀꯌꯥ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯏꯆꯦꯅ ꯕꯕꯥꯆꯧ ꯍꯣꯏꯗ ꯄꯥꯎ ꯈꯔ ꯇꯝꯕꯤꯌꯨ꯫ ꯂꯥꯏꯕꯨꯡꯗ ꯂꯩꯍꯧꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯕꯕꯥꯆꯧꯗꯣ ꯊꯣꯔꯛꯑꯣ ꯍꯥꯏ, ꯏꯆꯦ ꯅꯪ ꯑꯃꯨꯛꯇ ꯕꯕꯥꯆꯧ ꯍꯣꯏꯗ ꯆꯪꯕꯤꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ, ꯏꯆꯦꯒ ꯑꯩꯒ ꯈꯛ ꯂꯩꯕꯅꯤ꯫ ꯃꯗꯨꯅ ꯏꯃꯥ ꯕꯕꯥ ꯂꯩꯇꯕꯅ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯕꯕꯥꯆꯧ ꯍꯣꯏꯒ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯏꯆꯦꯗ ꯕꯕꯥꯆꯧ ꯍꯣꯏꯗ ꯑꯃꯨꯛꯇ ꯄꯥꯎ ꯍꯥꯏꯕꯤꯔꯨꯆꯣ ꯍꯥꯏꯔꯝꯃꯤꯁꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯦꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯍꯣꯏꯗ ꯏꯕꯨꯡꯉꯣ, ꯏꯆꯦ ꯆꯪꯉꯒ ꯍꯥꯏꯔꯨꯔꯒꯦ, ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯆꯧꯅ ꯂꯥꯏꯕꯨꯡꯗ ꯆꯪꯉꯒ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯂꯥꯏꯕꯥꯎꯗ ꯆꯦꯜꯂꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯑꯉꯥꯡ ꯑꯁꯤ ꯗꯁꯥ ꯂꯥꯡꯕꯟꯁꯨ ꯈꯔ ꯄꯥꯡꯗꯦ, ꯃꯃꯤ ꯁꯥꯝꯅ ꯎꯏ, ꯃꯗꯨꯅ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯇꯨꯡꯗ ꯇꯥꯔꯛꯀꯗꯕ ꯊꯣꯔꯛꯀꯗꯕ ꯗꯁꯥ ꯂꯥꯡꯕꯟ ꯑꯐꯠꯇꯕ ꯄꯨꯝꯕ ꯏꯕꯨꯙꯧꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯌꯦꯟ ꯑꯃꯨꯕ 3 ꯌꯦꯂꯤꯡ ꯊꯥꯅꯕ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯆꯧꯅꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯏꯆꯦꯒ ꯑꯩꯒꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯛꯈꯤ, ꯑꯩꯈꯣꯏ ꯁꯨꯅꯤꯟꯒꯤꯗꯤ ꯌꯦꯟ ꯑꯃꯨꯕ 3 ꯌꯦꯂꯤꯡ ꯊꯥꯎ ꯍꯥꯏꯔꯛꯏ, ꯗꯁꯥ ꯂꯥꯡꯕꯟꯁꯨ ꯌꯥꯝꯅ ꯄꯥꯡꯗꯦ ꯍꯥꯏ꯫ ꯁꯨꯅꯤꯟ, ꯕꯕꯥꯆꯧ ꯍꯣꯔꯦꯟ ꯅꯪꯒꯤ ꯌꯦꯂꯤꯡ ꯊꯥꯅꯕ ꯌꯦꯟꯕ ꯂꯥꯕ ꯈꯔ ꯊꯤꯔꯨꯒꯦ, ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨ, ꯏꯕꯦꯝꯃ, ꯅꯄꯥꯁꯦ ꯈꯔ ꯁꯦꯟꯅꯧ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯆꯧꯅ ꯌꯦꯟ ꯑꯃꯨꯕ ꯈꯔ ꯊꯤꯔꯨꯔꯒ ꯂꯥꯏꯕꯨꯡꯗ ꯆꯠꯇꯨꯅ ꯃꯥꯏꯕꯤꯒ ꯋꯥ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯌꯦꯡꯉꯨꯕꯗꯁꯨ ꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯁꯥꯟꯅꯔꯝꯕ ꯑꯃꯥꯡꯕ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯕ ꯈꯔꯁꯨ ꯂꯩ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯅꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯨꯔꯝ ꯊꯣꯛꯍꯧꯗ꯭ꯔꯕꯗꯤ, ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯛꯅ ꯊꯦꯡꯅꯕ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 10:30ꯃꯨꯛ ꯇꯥꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩ ꯁꯣꯔꯣꯛ ꯃꯆꯤꯟꯗ ꯊꯅꯝꯃꯒ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯩꯔꯛ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯑꯩꯒꯤ ꯏꯆꯦ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯥꯗ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯆꯦ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯩꯁꯨ ꯈꯔ ꯀꯤꯅꯒ ꯀꯤꯕꯒ ꯐꯔꯦꯗ, ꯃꯥꯏꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯥꯜꯂꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫
Tanja aduda ngasai thongganda lepamba nupi adu yumgi gate manungda tamna tamna amuk changki. Aduga akhoi yumgi pukri mapanda hauba laphu panbi marak aduda nupi adu tumina amuk changki. Maduda isu ai lakpa ubaduda akhoi ise se phone wari sanarambasi ikaira mane khanduna ise ai lakpa ngaibadi wairamoi phone wari sanabagi asida lepamba natro hairami. Adubu matam aduda angakpa matawni sedi yumdagi thong hangtoraptuna aingonda sumna hairaki karino nangna laphu makhongda soro namuk loliduna law imungda chango o lawrakhi matau kya sidai isada kiman khiduna mafam adudagi khongkap maset amata thangba thongkhidi laphu makhong adomda ngasai changkhiba nupi adu mit kuptaba makai yengduna lei sena su yum manungdagi aibu hanjan hanjan kaurakhi baba so hichu sena ai kaubudu tabada loina haugannarakhi aduga ingonda sunin nang aduda kaidawrino imungda chango haiduna chairakhi ai sungai hakti isada tarang marang amada imungda tamna tamna changakhi kona ngahak lerega ise daina sumna hairami ise ngasidi ai yamna kire ngasai na thungana changakpada ise manma nupi ama thungana lepaga lerami ai di ise oirabu ningdana kau kauduna yumna changapani adubu nupi edudi mamai sak launa onthokraga laphu makhonglomda tamna tamna changki adugine aina ngasai laphu makhongda chap lepaga leiridu hairami aige wafam adude ise na amuk sumna khumaki ngaikho nangsu nupi ama thungan mapada thengnarira nangda nate aisu ngasai imungda leiringai nang halakpra haiduna thungnaudagi thungan gate lumda yengubada nang manba ma gate lepaga leirami maduda aisu nang oiraboi ningdana imungdagi torchlight ama puthoraga thunganda kapsilubani adubu ngasai nang manba thunganda lephobadu mami sami pukri mapalomda sangki adu ibungo hayengkhaidi nangsu athengbada yumda halakanu sesu yumdai tomda lehubasi kije baba sau hesu yumbudi puli haibabu kade tungan tungana leibanido nang hayengkhaidi yumdagi mapan thokkanu hairami sege wafam aduda isu hoidi se khumami adubu ise gaigana sanariba wari singadu baba sau chu tahubra karino ibema sunindo maira khuju lekhamna khara masada okthokpi aduga nasin nopa chu tummo hairaki madudagi ise nasu khuju lekham thifam khangde haiduna chakhumdagi maikhet ama lokthoraaga aibo mai okthokpirami numit aduge hing aduda su aige manglada amuba phizon ngakta setpi nupi ama aige nakta laaga ibo khut pairaga satlasi haiduna chingakhi madudage su hing aduda yamna wana mikap thoami nong he kanbagadi isada su khirum tawraga aige tungda mi ma lepaga leibagi mongda isada phaurakhi isena chakhumda chak thongbagi rice cooker makhon tabada phau isada pukhangda khangjarami mangha su yamna nungairakhidi matam pumbada anganba mafam mi tinba mafamda da leirami karigumba amamba jaga gumbada yengselubada isada su pungki da kijarami maduna isu yumdagi mapanungban kaya thomdi phamungda tummaga da leirami aigi matau kya sida baba songna su iseda sumna hairaki karino koi suninse handakti imungda da lei mapanungban su kaya tholaktri mabu kaidawrake hangaki madude isena muksumna khomi khangde masa nungaite da hai chau tho su kya yadi kaidawrobano khangde khumami basongna amuk ihe adu oiragadi doctor dar karino amukte yengthokpiu kuina dumaina masada khangjalaga leiragadi fararoi aisu horen thabak hek khalakpaga magi manakta changaga hangbirage hairami masigi matung nong nini leiragadi aiga luna tinaba imanaba ma ai unaba lakhi aduga sumna hairaki kaidawrage bhaina handak maraga khoidaga ilak lakhidre nasa ngamdrabo hangaki maduda aina amuk khangdre bai aise kaidawrobano khangde sai tomda pungki da kije na so khoi thongana nupi ma lepaga leirami madu urubadagi sada kiraga da leire hairami imana baduna mo hujing matamda bu karaidagi bono bai bazar da igi purit amata leminarusi nangyumda sum lesan baduda wakhanda jajat pukhanda khanjanba male papan khara thu si hairaki maduda isu hoit bai adu gira su khangde nang haktang leiramu ai purit amata hungto khige hairami masigi matungana yumdagi thorakke hek tawrakpada isena engonda sumna hairaki ibungo karaidano nasadu naragadi yumda leyu yadro horen baba songna mo nang leremde haidana engonda ngangakani hairaki aina mu ise da ise ai kasu kuiro oi asai paudani thuna halakke hairamduna imana baduga bazar da chalami bazar dagi amuk yumrom da halakpada akoi khungi khongang makhong lamlong ahum phangba lambe namada ising puba gari amana imana baduga gari aduna thomakhi ngaya gaisu isada gyan mangami imana ba raju su gari na nanduna lei matam maduda
ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯃꯠꯇ ꯁꯣꯛꯇꯕꯣꯏ ꯅꯤꯡꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗꯒꯤ ꯏ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯎꯍꯩꯗꯕ ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯔꯛꯈꯤ꯫ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯑꯒ ꯑꯩꯕꯨ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯆꯧ ꯍꯣꯏ, ꯀꯀꯥ ꯍꯣꯏꯅ ꯗꯣꯛꯇꯔꯗ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯍꯪꯉꯨꯕꯗ ꯑꯩ ꯂꯥꯌꯦꯡꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯉꯥꯡꯁꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯆꯦꯛ ꯂꯣꯏꯅ ꯇꯧꯔꯦ, ꯐꯤꯕꯝ ꯑꯔꯨꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯁꯨ ꯑꯩꯈꯣꯏꯅ ꯇꯦꯁ ꯂꯣꯏꯅ ꯇꯧꯔꯦ, ꯅꯣꯔꯃꯦꯜꯁꯨ ꯂꯣꯏꯅ ꯂꯩ꯫ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯅꯈꯣꯏ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯔꯤꯐꯔ ꯇꯧꯒꯦꯁꯨ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯆꯧꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯀꯥꯅ ꯕꯕꯥꯆꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯣꯛꯇꯔꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦ, ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯕꯁꯨ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯨꯝꯂꯣꯝꯗ ꯄꯨꯊꯔꯒ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇ ꯈꯨꯔꯝ ꯊꯣꯛꯄꯤꯕꯅ ꯐꯂꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯁꯣꯜꯂꯤ, ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯆꯧ ꯍꯣꯏ, ꯀꯀꯥ ꯍꯣꯏꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯊꯔꯛꯑꯒ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯃꯤꯅ ꯁꯥꯟꯅꯕ ꯑꯃꯥꯡꯕ ꯂꯥꯏ ꯑꯃ ꯑꯉꯥꯡ ꯑꯁꯤꯅ ꯑꯣꯛꯅꯈ꯭ꯔꯦ, ꯗꯁꯥꯒ ꯈꯔ ꯄꯥꯡꯗꯕꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯈ꯭ꯔꯦ, ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯀꯣꯏꯅ ꯏꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯆꯧꯅ ꯃꯃꯥꯡꯗ ꯂꯥꯏꯕꯨꯡꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨ ꯇꯥꯟꯅꯔꯒ ꯊꯥꯏꯅ ꯑꯕꯣꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯗꯨ ꯏꯪꯈꯣꯜꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯃꯇꯨꯡ ꯃꯃꯥꯡꯗ ꯂꯥꯏꯕꯨꯡꯗ ꯎꯅꯈꯤꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒꯁꯨ ꯎꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯕꯕꯥꯆꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯟꯗꯛ ꯑꯉꯥꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯃꯥ ꯁꯤꯕ ꯌꯥꯕꯒꯤ ꯆꯥꯡ ꯐꯥꯎ ꯂꯩ꯫ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯅꯈꯣꯏ ꯀꯨꯟꯒꯤ ꯂꯥꯏ ꯏꯀꯧꯈꯠꯄꯗ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯐꯪꯖꯈꯤꯕꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯉꯝꯖꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤꯒ ꯄꯨꯟꯅ ꯅꯈꯣꯏ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯉꯝꯖꯕ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯜꯂꯨ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯗꯁꯥ ꯂꯥꯡꯕꯟ ꯄꯨꯝꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗꯁꯨ ꯏꯆꯦꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯞꯄꯛꯏ ꯍꯥꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯊꯋꯥꯏꯃꯤ ꯃꯄꯥꯟ ꯊꯣꯔꯛꯄꯅꯤ ꯍꯥꯏ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕꯗꯨꯗ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯀꯌꯥꯁꯤꯗꯒꯤ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯗꯤ ꯏꯁꯥꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯖꯔꯤ, ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫